ngase phong tungan Manipuri si phong singdigi marueba I pausin khongatcharaga Manipur top channel gi maikei digi ma'am da share tawzigi hamda yamna nungaitaba amasum thamoi sunu oiba Manipur itat tatana thokba paung katang ma'am da share tawzaramge tuition gi ozana sahi nipan gi mahairoi ama ikai khumnaba mangankhre tabada yamna nungaitaba thawdo ama oina sahi nipan khakta ngai ribi mahairoi nupi macha ama sahi yankhai manga rom suraba miyo amana laidik taksinaraga nupi macha adugi ikai khumnaba manganbikre CNRI oza police na fare press na phangma pawgi matung ina laibak thiba thawdo oda hokhiba yum sagaisa numita tengnaw pal district ki mafam amada thokibani CNRI oza adugi mamingna Joseph Saranga kawi khulsaibung village tagini thawdo odu khangnarakparigi victim adugi khulgi miyamna rapist Joseph Saranga bu pharaga tamthina phukhi tungda police amasum sideline children gi team ama laklaga rapist Joseph pu miyam maraktigi kalaga police station da pukhi hairi thawdo sigi mari lainana police na rapist adugi mathakta proxo eki makara case ama register tawkhre Child Welfare Committee tengno pal gi mamang na victim adu puthokpaga loinena mathau taba medical exam sing pangthokpa hokre hairena su paw amana makhata na phongdorakli atopa paw amana baby sna masa mathanda thawri yalaga sijakhibani CBI Phakhiba miyoi manga sinabagi khudam sangdam phangde Kanchipur da leba Standard Robert School gi residential block B girls hostel school sigi mahairo ningthausam baby sana sano hokhiba kumja English ngini ga taraga mapan gi July taraga nipan gi ayukta thawri yalga siduna leiramba thoktoki matangda thijin giba National Bureau of Investigation CBI na final report ama Chief Judicial Magistrate Imphal West ki court hokhiba March 13 ta thagalakre CBI gi final report adu court asina ayaba pikre report adu da thangmaiban maisnam laikai digi mairoi bibisna sanu masa mathanta thawri yalaga sijabani haina pale masiga loinana miad asiga mari lainei haiduna police na fakhiba Standard Robert School gi founder Heroism Landoni yauna school authority gi mi manga gi mathakta piriba moral sing adugi khudam sangdam sing phangdabana maram oiraga makhoi manga gi mathakta charge sing thagat pangamdre haina su report adu da pale CBI gi additional superintendent of police na thagalakpa final report adu yakhibaga loinena court asina ngasi pikiba order amada CBI gi final number criminal miscellaneous FIR case number 22 of 2021 reference CBI case number RC 11 clause S 2019 CBI ACB Kolkata gi criminal miscellaneous FR case on register tokhi order adu da palliba wafamdi case asigi matangda Thigatpa matamda mara laire hairiba miyoi singa babysna hatpa natragana sinaba thawoin sin piba natragana angang adubu ot naiba natragana miyoi amana minam bibigi khudam changdam amata phangde maramaduna section CRPC gi section 173 makada final report adu yabinaba thagalakle haibisini adubu CBI gi additional ASP na case adu mari lainana palliba article document sing adu lakleba April 19 na thagalaknaba Chief Judicial Magistrate ki order aduna khanki ya school sawai jamnairak Nomaithem Zenati Langthapal Singthaktagi Kamai Ilin Manipur University Gate Manaktagi Phyroism Robinson amasum Phyroism ongbi Longjam Ningo Landoni Devi loinana Kokaitel Thiam Laikai digi Phyroism Ningo Karam ongbi Romita Devi gi masakta CBI na thijin kiba case adugi IO additional ASP BB Satrapatina Thagat Kiba final report force aduda khudam sangam amata phangdabana charge thagatre haina palle report adugi matungina baby sanagi asiba haksang ahanba masum anirak suba oina force mortem tawkiba matamda thawri yanbana maram oiduna ningsa honba ngamdaduna sibani haibigi opinion piki loinana All India Institute of Medical Science AIMS ki board of doctor na kupna thijilaga piba opinion dasu thawri yanbadagi siba oina mathanta sijaba oigani hairi Standard Robert School gi hostel school sigi mahiru ningthausam babies na thawri yandun sirambaga mari lainana Singjamai police station na kumja English ngini ga taraga mapan gi July 10 da CIPC gi section 174 gi makhada register tokhi matungda RPC gi section 30534 amasum Juvenile Justice Care and Protection Act ki section 75 ki makhada FIR amar oina onthokhi loinana mathakta pankriba miyoi manga si mathang maral siduna fagatuna thijinbagi thabak sathakibani matungna laikhidrabi baby sanagi mapa ningthausam Thomson High Court of Manipur na criminal petition number 51 of 2019
थांगतुना माकी मसानुपीगी सिंगननिंगाई ओइबा मिसी अदुगी matangda CBI na ningtamna thigat hanbinaba haijaki High Court na petition adu yahibaga loina CBI gi director da investigation team ama semlaga thigatnaba sinakibani asumna High Court ki order matungina thigalaba matungda final report asi Chief Judicial Magistrate Imphal West ki court thagalakibani haina su paw man makhatana phongdorakli Makasa Tharakpona Tentana Maruiba e Pauxing Mam the Seattle Zagay, India yum the Sada 62.63 Tabak Suraga Manipuna Sada 6.83 Tabak Suki. Zopcard, Numit Masin Quaidi Yam Suki State Singing Manipuna Teresupatari, Matamagani National Rural Employment Guarantee Scheme MZNRE ZS Kimakata Zopcard Pipe Sinmisina Tabak Subigisang, Mamang Sahi Singda Kahena Hantazagragasu. Handaki sahi English singani kundagina kunga mathoidadi singthanaba yaba mongna numit humfuga point kunga mari thabak sudun India gi thabak khwaidigi subi state singi manungda Manipurna tare suba tare adumainama scheme asigi makhada lairaba imungda thabak suba yaba gi numit masingda yengluragadi Manipur phibam yamna fatri Laiba asi goina numit masing sara 62.63 thabak sukhraga Manipur numit sara 6.83 khaktamak thabak sukhi haina official gi oiba lenga ki report amana su hairi haina paus na makhatari atopa pawamana covid second wave ki saitheng nangmada India yaure malem gi lebak ataigumna India covid 19 gi second wave mayonari leba asi ngasi no makhakta da covid 19 positive oiba mi gi masing lising humdraga mapanga Sahunga Taragani Panyokre, Narang Namio, Lising Humdragani Toga, Samaga Marfugani Toy, positive Oki. Report Amagimatung in India, Nasi power COVID 19 positive over Migimasing. Gror Amaga, Lakungani Toga, Lising Modraga Mapanga, Samapanga Marfuga Yokre, Nasi no Makakta the Mioi, Samrigo Humpugomato Shikiba, Taraga Punalena, Sagonaraga, Lake Dreba Migimasing, La Amaga Lising Humpugo Humdoiga, Samrigo Kungamato Yokre, Henus Power and Makatanas Fondorakli. Makasa Tharakpoi na topa maruiba pawamana fatta haudi sengbuda mahut department koksare Manipur lengang na nambul turel bu arubu isil oina selhanana naba akan bathabak lokhatno khotnarabusu naga turel dagi tarak liba amot akai singama de amot pe ising na lengang na paikhaliba thauksila du asau singnaba ma oiri naga turel dagi tarak liba amot pe sing ubda minister N Biren mai hauna saukre adumainamak masibu sengdokpagi thabak tawriba mahut department pudi Chief Minister na thagap phungdokre naga turel manungda paiduna leiriba amot akai mapai gi photo amadi madubu machine sizinaduna kothokpagi video clip sing amaga loinana social media upload tarakpa post amada Chief Minister na hai langthabiyu som gi yumdagi phata haudi punamak turel singda khong singda mayam gi amot padu sengnaba nanai ekhoi leijari masi mayam si yengbiyu sahi khudingi loktak tani putharibi haina palli loinana amot akai singadubu matam sana singdokpibigi dam mohot department bu CM na thakatkre piwa masigi matangna mohot department gi makok thongba official amana pauksi esi gi wari sanabada hai naga turel da tariba amot pasinga si sengdoknaba honabada mohot department asauba kok saba ma oiri hauzik naga turel manungda lairiba amot pasing asi sengdoknaba honaba haibisi mahut department gi asauba singnaba ma oiri hauzik naga turel gi saru asida PCT sidigi hauraga rasmidistigi gi mapa phawa asi mafam ama ani natan ataidi gari sangpham leite hain su paw man makhatana su phongdorakli tentang na tokpa paw mana matric examination gi routine laukthokre Board of Secondary Education Manipur na lauduna pangthokadaba High School Living Certificate Examination 2020-21 gi program ngasi lauthokhibaga loinana lakadoriba megi taruktagi examination asi haugadori ngasi lauthokhiba program adugi matung ina me tarukta English me tarada science me taraga mangada mathematics me taraga mapanda social science me kunga marida MIL amasu me kunga nipanda optional subjects exam thagani program asigi matung ina thangta Fine Arts isai nungmai amasu Manipur jagogi practical examination na lakadoriba June ahumdagi manga fawda pangthokani hairiba subjects sing hangba institution gi practical examination gi tongan program thokigani haidena su pawamana makhatari makhasa tharakpo topa pawamana singna pung nifu nipan gi total shutdown laukthokre nauna CM gi bising gi district mari gi autonomous district council yauna amuktada ADC election pangthokadabani haiba demand appeal ahum gi ahin nungyai gi singi mafam singda demand committee on
Triasan Autonomous District Council na pung nifunipan gi total shutdown laukthokre hiram asigi matang ngasi Manipur Press Club ta pawmising unaba amada demand committee on Triasan Autonomous District Council gi convener Simon Kamaina hai haukiba March kunga tareta state cabinet mifamna nauna semkiba district mari gi tokhaiba Autonomous District Council thambagi ayaba pikiba adu taramna okpuga loinana nungaiba phawi nauna semliba singi ADC mari asiga loinana hana lairamba ADC singa loinana election pangthoknaba honagadabani athubada mathau taba thabak thoram sing pekhatpiyu maana makhatana hai nauna semliba singi district mari asigi su phangpham thokpa right chapsana lei masina maram oiraga nauna semkiba district mari asigi tokhaiba ADC thambinaba matam sangna demand committee asina tongan makhongjang changsinduna lengakta taksinduna lakhibani lengakna demand asibu maram sai haiba khangbiduna state cabinet na ayaba pirakhiba asi demand committee asina amadi district mari asigi miyamna taramna oi mara asida achumna hana leramba singi district taruki ADC election pangthoknaba lengakta taksilibasi laibak thibani asumgi khongpham handokpiyo singi district khudingmaki ADC election manana pangthokadabani haini April 3 ahing nungyaidigi sathagodoriba pung 9 gi total shutdown asida National Highway National Project sing lengaki loisang sing athingba thamgani adubo mai ising ana ayeki oiba thabak thoram sing di komthokani hainasu pawamana makhatana su phungdorakli makasa tharakpoina topa pawamana khumdon be masu masana pi Rebecca na nupa mayum dagi lupa lakh tara lokhiba lekte haukiba sai English ngani ge kungi September 13 je sielaga sai esigi me thada lohong kai hongnaba matam leplaga leidibi Imphal East ki Urup Laisram Laikai ki Laisram Khomdon bi Devi amasu magi masanapi Laisram Rebecca Devi anina Rebecca na sielubu Imphal East ki Bamon Kampu awang Laikai te leiba Sakram Opendro apokpa Sakram Mongol Zau gi mayumdagi luhongna bagi lupa lakh tara laukiba leite haina JAC for missing of Laisram Rebecca Devi gi convener mayang lamba joina phongdokre ngasi Khoirambal ima kaithela pangthokiba pawgi mifam amada JAC ki convener M joina makhatana haikibada Sakram Opendro amasum Sakram Rebecca Devi ani asi chen chongduna sei asigi me thada luhongnaba matam lepnaki adubo nupa mayumnadi luhongbasi sei asigi February March ta hairambadi lei madudagi nupa mayum amasum nupi mayum ani asi paw amata phaunadabana lakhi adumainamak Sakram Opendro amasum maga chen chonglibi Rebecca Devi ani di telephone gi khuthangda paw phaunai haibadi lei laibak thibadi Opendro amasum Rebecca ani na telephone gi khuthangna paw phaunabada Bamon Kampu dagi Opendro na Urup Laisram Laikai dagi Laisram Rebecca bu pu pang sudi haina usit thawoidaba wangang wataga loinana Opendro na khatkani haina hanjina aki akhang pikhi thaudo aduna maram oiraga Laisram Rebecca asi mayumdagi thokraga hanjilaktabadagi Irlung Police Station na Rebecca mangkibagi report ama pisinduna Laikai amadi JAC na thirakibani Rebecca mangkibaga mari leinana Kairau Kendragi MLA nasu asoba daita lauduna Manipur gi Chief Minister da paudamki Chief Minister nasu Imphal East ki SP amadi Irlung Police Station ki OC da akan mapautak piduna yamna kana thibadagi Kasar gi mafam amadagi phangkibani Sakram Opendro na silu Rabi Laisram Rebecca bo Opendro na telephone kerakhana aki akhang pibadagi Kasar da leiba nupa amada sen chonglambadagi Phagalaba matung Irlung Police Station awaroisin ama puraknaba nupa mayum gi miyoi singa nupi mayum gi miyoi singa warisana ki maduda Sakram Opendro gi apokpa Sakram Mongol Zauna izadabi oina nupi mayum dagi lupa lakh tara pinaba demand tarokhi maduda nupi mayum oiriba Laisram Khomdon bina senpham adu piba ngamloi haina khraba matung CJM Imphal East na thaudo asiga mari leinana court karaktuna Jawan piranaba samon tharakhibani hauji case asi CJM Imphal East leidi masinatana Laisram Khomdon bi amasu magi masanapi Laisram Rebecca anina nupa mayumdagi luhongnabagi lupa lakh tara laukiba leite haina lebak miyamda sengdoksari haina joina makhata khi haina spausna makhatana sufungdorakli tentakpa atopa maruiba paw kharaga miyamda hapsaramgei lamgi official oiriba SDO amana lampi thoklambasi khatnanaba sinmani mutum saramni lamgi mari leinabu official oiriba singna amadi subdivisional officer SDO amana khangna lam hekta pithokpa haibasi khatnanaba sinmani amadi miyamdi khangmanate adubu official singdi khanglibani haina Manipur Valley Village Reserve Forest Rights Protection Association MBB RF
RPOꯒꯤ ꯑꯦꯗꯚꯥꯏꯖꯔ ꯃꯨꯇꯨꯝ ꯁꯔꯝꯅꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯏꯝꯐꯥꯜꯒꯤ ꯃꯦꯖꯔ ꯈꯨꯜꯗ ꯂꯩꯕ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯒꯤ ꯊꯧꯔꯝ ꯑꯃꯗ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯒꯤ ꯑꯦꯗꯚꯥꯏꯖꯔ M. ꯁꯨꯔꯥꯝꯅꯤꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯃꯈꯣꯏꯗ ꯄꯤꯔꯤꯕ ꯄꯥꯋꯔꯒꯤ ꯋꯥꯡꯃꯗ ꯊꯕꯛ ꯇꯧꯕ SDO ꯑꯃꯅ ꯆꯠꯅꯕ ꯌꯥꯗꯕ ꯂꯝ ꯄꯤꯊꯣꯛꯄ ꯑꯁꯤꯅ ꯈꯠꯅꯕ ꯑꯁꯤ ꯊꯣꯛꯍꯟꯗꯨꯅ ꯅꯨꯡꯁꯤꯅꯍꯟꯗꯕꯅꯤ꯫ ꯃꯁꯤꯅ ꯃꯤꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯄꯥꯋꯔꯒꯤ ꯋꯥꯡꯃꯗ ꯁꯥꯖꯤꯟꯅꯕ ꯆꯦ ꯆꯥꯡ ꯁꯤꯖꯤꯟꯅꯗꯨꯅ ꯂꯝ ꯄꯤꯕꯒꯤ ꯆꯠꯅꯕꯤ ꯂꯩꯍꯜꯂꯛꯄ ꯌꯥꯔꯣꯏ꯫ ꯂꯩꯉꯥꯛꯅ ꯖꯦꯒꯦꯠ ꯅꯣꯇꯤꯐꯤꯀꯦꯁꯟ ꯊꯣꯛꯄꯗꯨ ꯈꯛꯇꯃꯛ ꯂꯧꯒꯅꯤ꯫ ꯃꯁꯤꯗ ꯀꯅꯥꯒꯨꯝꯕ SDO, FO, DC ꯑꯃꯅ ꯄꯤꯔꯝꯕꯅꯤ ꯍꯥꯏꯗꯨꯅ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯂꯛꯂꯤꯕꯁꯤ ꯇꯧꯕꯤꯒꯅꯨ꯫ ꯂꯣꯏꯅꯅ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯌꯦꯡꯁꯤꯟꯕꯤꯌꯨ ꯍꯥꯏꯈꯤ꯫ ꯑꯟꯗ꯭ꯔꯣ ꯑꯃꯁꯨꯡ ꯁꯟꯗꯪꯁꯦꯟꯕ ꯃꯔꯤꯡ ꯈꯨꯟꯒꯤ ꯋꯥꯊꯣꯛ ꯑꯁꯤꯕꯨ ꯁꯕ ꯗꯤꯕꯤꯖꯅꯦꯜ ꯑꯣꯐꯤꯁꯥꯔ SDO ꯃꯅꯤꯍꯥꯔ ꯀꯧꯕ ꯑꯃꯅ ꯄꯤꯔꯝꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ SDO ꯑꯗꯨꯗꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯁꯤꯗ ꯍꯧꯖꯤꯛ ꯅꯨꯡꯁꯤꯅꯗꯕ ꯂꯥꯛꯇꯨꯅ ꯐꯨꯔꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯏꯔꯥꯡ ꯊꯣꯛꯂꯛꯂꯤꯕꯅꯤ꯫ ꯃꯁꯤꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯟꯗ꯭ꯔꯣꯒꯤ ꯃꯤꯌꯥꯝ ꯑꯃꯁꯨꯡ ꯁꯟꯗꯪꯁꯦꯟꯕ ꯃꯔꯤꯡ ꯈꯨꯜꯒꯤ ꯃꯤꯌꯥꯝꯅ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯐꯥꯊꯕꯤꯗꯨꯅ ꯂꯩꯕꯤꯌꯨ꯫ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯈꯟꯊꯕꯤꯌꯨ꯫ ꯃꯔꯝꯗꯤ ꯆꯐꯨ ꯎꯞꯄꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯏꯄꯥ ꯏꯄꯨꯒꯤ ꯍꯥꯛꯇꯛꯇꯒꯤ ꯂꯩꯐꯝ ꯑꯣꯏꯅ ꯂꯩꯔꯛꯂꯤꯕꯅꯤ꯫ ꯂꯩꯐꯝ ꯑꯁꯤꯕꯨ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯑꯣꯏꯅꯗꯤ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯅꯤ ꯍꯥꯏꯈꯤ꯫ ꯑꯗꯨꯕꯨ ꯃꯔꯨ ꯑꯣꯏꯅ ꯆꯥꯛꯄꯒꯤ ꯑꯣꯏꯅꯁꯨ ꯂꯩꯔꯛꯄꯅꯤ꯫ ꯆꯥꯛꯄ ꯍꯥꯏꯕꯁꯤꯗ ꯁꯦꯛꯃꯥꯏ, ꯀꯛꯆꯤꯡ, ꯐꯥꯌꯦꯡ, ꯑꯟꯗ꯭ꯔꯣ, ꯈꯨꯔꯈꯨꯜ ꯍꯥꯏꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯑꯣꯏꯅꯁꯨ ꯃꯔꯨꯑꯣꯏꯕ ꯑꯃꯅꯤ ꯍꯥꯏꯈꯤꯅ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈꯤꯕꯗ ꯊꯣꯛꯂꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯅ ꯌꯥꯎꯖꯔꯤꯕ ꯑꯁꯤꯁꯨ ꯍꯥꯏꯔꯤꯕ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤ ꯀꯨꯝꯖꯥ ꯏꯪ 2013ꯗ ꯔꯦꯖꯤꯁꯇꯔ ꯇꯧꯖꯔꯒ ꯂꯝꯗꯒꯤ ꯃꯤꯍꯨꯠ ꯑꯃꯃꯝ ꯌꯥꯎꯗꯨꯅ ꯃꯁꯤꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯄꯥꯏꯈꯠꯄ ꯍꯧꯖꯔꯛꯄꯅꯤ ꯍꯥꯏꯅꯁꯨ ꯃꯈꯥ ꯇꯥꯈꯤ꯫ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃꯗ ꯊꯣꯛꯄ ꯃꯄꯥꯟ ꯂꯝꯒꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ US ꯃꯦꯛꯁꯤꯀꯣ ꯕꯣꯔꯗꯔꯗ ꯐꯨꯠ 13 ꯍꯦꯟꯅ ꯋꯥꯡꯕ ꯋꯥꯜꯗꯒꯤ ꯆꯍꯤ 3 ꯑꯃꯁꯨꯡ 5 ꯈꯛꯇ ꯉꯥꯏꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥ 2 ꯊꯥꯗꯔꯛꯈ꯭ꯔꯦ꯫ USꯗ ꯃꯦꯛꯁꯤꯀꯣꯒ ꯇꯥꯏꯅꯕ ꯉꯝꯈꯩ ꯈꯪꯅꯕ ꯈꯔꯤꯕꯥ ꯐꯨꯠ 13 ꯍꯦꯟꯅ ꯋꯥꯡꯕ ꯋꯥꯜ ꯑꯗꯨꯒꯤ ꯃꯇꯣꯟꯗ ꯃꯁꯥꯒꯤ ꯆꯍꯤ 3 ꯑꯃꯁꯨꯡ 5 ꯈꯛꯇ ꯉꯥꯏꯔꯤꯕꯤ ꯑꯄꯤꯛꯄ ꯏꯀ꯭ꯋꯦꯗꯣꯔꯤꯌꯟ ꯅꯨꯄꯤ ꯃꯆꯥ 2 ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯂꯪꯊꯔꯛꯈ꯭ꯔꯦ꯫ ꯑꯗꯨꯕꯨ US ꯀꯁꯇꯃꯥꯏꯖ ꯑꯦꯟड ꯕꯣꯔꯗꯔ ꯄ꯭ꯔꯣꯇꯦꯛꯁꯟ CBP ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯂꯧꯈꯠꯂꯦ ꯍꯥꯏꯅ ꯑꯦꯖꯦꯟꯁꯤ ꯑꯗꯨꯅ ꯉꯔꯥꯡ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯃꯁꯨ ꯐꯣꯡꯅꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ UPꯗ ꯁꯦꯡꯗꯕ ꯌꯨ ꯊꯛꯄꯗꯒꯤ ꯁꯤꯕ ꯃꯤꯑꯣꯏ 6 ꯌꯥꯎꯈ꯭ꯔꯦ꯫ ꯄꯨꯂꯤꯁ 2 ꯑꯃꯒꯁꯨ ꯁꯁꯄꯦꯟ ꯇꯧꯈ꯭ꯔꯦ꯫ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯀꯤ ꯎꯗꯥꯏꯄꯨꯔ ꯑꯦꯔꯤꯌꯥꯗ ꯁꯦꯡꯗꯕ ꯌꯨ ꯊꯛꯂꯨꯕꯗꯒꯤ ꯁꯤꯈꯤꯕ ꯃꯁꯤꯡ ꯑꯗꯨ ꯅꯧꯅ ꯃꯤꯑꯣꯏ 2 ꯑꯃꯒ ꯁꯤꯈꯤꯗꯨꯅ ꯉꯁꯤ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯇꯗꯤ ꯄꯨꯟꯅ 6 ꯁꯨꯔꯦ ꯍꯥꯏꯅ ꯄꯨꯂꯤꯁꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯔꯥꯝꯄꯥꯜ ꯁꯔꯣꯖ ꯆꯍꯤ 50 ꯑꯃꯁꯨꯡ ꯔꯥꯝ ꯃꯤꯂꯟ ꯀꯧꯔꯤ ꯆꯍꯤ 35 ꯂꯥꯌꯦꯡ ꯆꯠꯊꯔꯤꯉꯩ ꯃꯅꯨꯡꯗ ꯉꯁꯤ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯇ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯃꯈꯣꯏꯅ ꯍꯥꯏꯈꯤ꯫ ꯂꯝꯗꯝ ꯑꯗꯨꯗ ꯑꯥꯏꯟꯒꯤ ꯋꯥꯡꯃꯗ ꯌꯨ ꯌꯣꯟꯕ ꯊꯤꯡꯅꯕꯒꯤ ꯊꯕꯛꯇ ꯃꯊꯧ ꯊꯧꯁꯥꯗꯕꯒꯤꯗꯃꯛ ꯄꯨꯂꯤꯁ ꯁꯕ ꯏꯟꯁꯄꯦꯛꯇꯔ ꯑꯃꯒ ꯀꯣꯟꯁꯇꯦꯕꯜ ꯑꯃꯒ ꯊꯕꯛꯇꯒꯤ ꯁꯁꯄꯦꯟ ꯇꯧꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯃꯅ ꯃꯈꯥ ꯇꯥꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗ ꯇꯥꯟꯊꯣꯔꯛꯄꯗꯒꯤ COVID-19ꯅ ꯅꯥꯕ ꯃꯤꯑꯣꯏ ꯑꯃ ꯁꯤꯈ꯭ꯔꯦ꯫ ꯃꯁꯥꯒꯤ ꯆꯍꯤ 39 ꯁꯨꯔꯕ COVID-19 ꯑꯅꯥꯕ ꯑꯃꯕु ꯍꯣꯁꯄꯤꯇꯥꯜ ꯀꯌꯥꯃꯔꯨꯝꯅ ꯇꯥꯟꯊꯣꯛꯄꯤꯔꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯔꯥꯁꯇ꯭ꯔꯒꯤ ꯅꯥꯁꯤꯛꯇ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯣꯔꯄꯣꯔꯦꯁꯟꯒꯤ ꯃꯃꯥꯡꯗ ꯄ꯭ꯔꯣꯇꯦꯁ ꯇꯧꯗꯨꯅ ꯙꯔꯅꯥ ꯐꯝꯕꯗ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯁꯤꯈ꯭ꯔꯦ꯫ ꯕꯥꯕꯥ ꯁꯥꯍꯦꯕ ꯑꯣꯂꯦꯅ ꯁꯤꯚꯤꯛ ꯕꯣꯗꯤꯒꯤ ꯍꯦꯗꯀ꯭ꯋꯥꯔꯇꯔꯁ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯁꯤꯂꯤꯟꯗꯔ ꯑꯃꯗ ꯁꯝꯂꯕ ꯑꯣꯛꯁꯤꯖꯦꯟ ꯃꯥꯛꯁ ꯑꯃ ꯎꯞꯂꯒ ꯙꯔꯅꯥ ꯐꯝꯕ ꯑꯗꯨ ꯎꯈꯤ꯫ ꯄꯨꯡ ꯑꯃꯔꯣꯝꯒꯤ ꯇꯨꯡꯗ ꯀꯣꯔꯄꯣꯔꯦꯁꯟ ꯑꯗꯨꯗꯒꯤ ꯑꯦꯝꯕꯨꯂꯦꯟꯁ ꯑꯃꯅ ꯃꯍꯥꯛꯄꯨ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯄꯨꯈꯤ꯫ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯗꯨꯋꯥꯏꯗ ꯃꯥꯒꯤ ꯑꯣꯛꯁꯤꯖꯦꯟ ꯂꯦꯚꯦꯜ ꯑꯗꯨ 90% ꯈꯛꯇ ꯉꯥꯏꯁꯤꯜꯂꯛꯈꯤ꯫ ꯑꯣꯛꯁꯤꯖꯦꯟꯒꯤ ꯅꯣꯔꯃꯦꯜ ꯂꯦꯚꯦꯜ ꯑꯁꯤ ꯃꯍꯧꯁꯥꯅ 5 ꯅꯠꯇ꯭ꯔꯒꯅ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯋꯥꯡꯒꯗꯕꯅꯤ꯫ ꯃꯍꯥꯛ ꯅꯨꯃꯤꯗꯥꯡ ꯄꯨꯡ 1 ꯇꯥꯕꯗ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯃꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯊꯦꯡꯛ ꯌꯨ꯫